ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯄꯨꯂꯤꯁ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗꯒꯤ ꯑꯦꯜ ꯒ꯭ꯌꯥꯅꯦꯟꯗ꯭ꯔ ꯗꯥꯁꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ ꯊꯥ ꯑꯁꯤꯒꯤ 13ꯇ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯔꯨ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕ ꯃꯐꯝꯁꯤꯡ, ꯖꯧꯖꯥꯡꯇꯦꯛ ꯑꯃꯗꯤ ꯑꯣꯜ ꯀꯁꯥꯔ ꯔꯣꯗꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯤꯀꯦꯜ ꯗꯇꯥ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯦꯡꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯁ꯭ꯇꯔꯦꯇꯦꯖꯤꯁꯤꯡ ꯌꯥꯠꯊꯣꯛꯅꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯤꯐꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯠꯇ꯭ꯔꯒ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯄꯥꯎꯁꯤꯡ ꯂꯩꯔꯕꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩꯗ ꯁꯦꯝꯂꯝꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯅꯣꯔꯊ ꯏꯁꯇ ꯗ꯭ꯔꯥꯀꯣꯅꯤꯌꯟ ꯂꯣ ꯆꯂꯥꯏꯗꯨꯅ ꯂꯩꯉꯥꯛꯂꯝꯕꯗꯨꯗꯒꯤ ꯈꯖꯤꯛ ꯐꯥꯎꯕ ꯍꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯉꯥꯛꯂꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯍꯧꯖꯤꯛꯅ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯀꯨꯀꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯍꯥꯏꯒꯠꯂꯛꯄ ꯌꯥꯔꯣꯏ ꯃꯨꯊꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇ꯭ꯔꯦꯅꯤꯡ, ꯂꯣꯖꯤꯁꯇꯤꯛ ꯂꯣꯏꯅꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯥꯎ ꯌꯥꯎꯔꯒ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯤꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯌꯥꯝ ꯑꯃꯅ ꯄꯣꯄꯨꯂꯦꯁꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯂꯕ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤꯗ ꯕꯦꯖ ꯇꯧꯔꯒꯅꯣ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯧꯔꯤꯕ? ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯗ ꯌꯥꯁꯤꯟꯅꯈ꯭ꯔꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯅꯕ NRC ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯇꯥꯁꯤꯟꯅꯗꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯊꯝꯂꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ꯫ 1950-51ꯗ ꯕꯦꯖ ꯇꯧꯔꯕ ꯃꯇꯨꯡ ꯌꯦꯜꯍꯧꯃꯤ ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯄꯤꯌꯨ, ꯃꯗꯨꯗꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ꯫ NRC ꯍꯥꯟꯅ ꯇꯧꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯂꯒꯗꯤ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯏꯀꯜꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯀꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯃꯔꯦꯃꯩ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯤꯌꯥꯡꯃꯩ ꯈꯨꯡꯒꯪꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯂꯤꯌꯥꯡꯃꯩꯒꯤ ꯂꯩꯔꯤꯕ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯀꯁꯇꯗꯤꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯆꯟꯕ ꯂꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇꯅ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯕꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯌꯣꯟꯕ ꯇꯥꯔꯕꯗꯤ ꯃꯔꯦꯃꯩ ꯇꯦꯔꯤꯇꯔꯤꯒꯤ ꯃꯅꯨꯡꯗ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯂꯩꯕ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯩꯅ ꯂꯩꯅ NACN-IMꯒꯤ Gprn ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯂꯣ ꯑꯦꯐꯤꯌꯔꯁꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯁꯇꯃꯔꯤ ꯑꯃꯁꯨꯡ ꯑꯦꯗꯤꯁꯅꯦꯜ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯇꯍꯥꯖꯝ ꯈꯨꯡꯒꯪꯗꯒꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯂꯤꯌꯥꯡꯃꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯚꯤꯂꯦꯖꯁꯤꯡ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯅꯕ ꯑꯇꯝꯅꯅ ꯁꯤꯟꯕ ꯈꯨꯖꯜ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 10ꯗ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯃꯔꯦꯃꯩ ꯈꯨꯡꯒꯪꯗ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯄꯨꯟꯅ ꯌꯨꯝ 11 ꯊꯨꯒꯥꯏ ꯌꯩꯈꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡ ꯊꯪꯅꯕ ꯅꯨꯃꯤꯠꯇ NACN-IM ꯃꯔꯥꯝ ꯊꯥꯡꯒꯥꯜ ꯔꯤꯖꯟꯅ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ 6ꯀꯤ ꯃꯊꯛꯇ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯀꯤ ꯊꯕꯛ ꯆꯠꯊꯈꯤ꯫ RK ꯔꯦꯝꯄꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ RK ꯔꯣꯂꯟ ꯑꯃꯁꯨꯡ RK ꯔꯣꯁꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠꯀꯤ ꯋꯥꯡꯃꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯑꯦꯟꯁꯦꯟꯇ꯭ꯔꯦꯜ ꯂꯦꯟ ꯑꯁꯤꯕꯨ ꯏꯁꯥꯅ ꯉꯥꯛꯆꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯍꯧꯈꯤꯕ ꯊꯥꯒꯤ 15ꯗꯒꯤ ꯍꯧꯗꯨꯅ NACN-IMꯗ ꯃꯈꯥ ꯇꯥꯅ ꯇꯦꯛꯁ ꯄꯤꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤ NACN-IMꯒꯤ ꯀꯤꯂꯣꯟꯁꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯑꯃ ꯅꯧꯅ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ Gprn NACN-IMꯗ ꯇꯦꯛꯁ ꯄꯤꯗꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯅ ꯃꯦꯒꯅꯤꯆꯨꯗ 7.7 ꯌꯧꯅ ꯌꯨꯋꯥ ꯍꯥꯕꯗ ꯃꯤꯑꯣꯏ 183ꯒꯤ ꯃꯊꯛꯇ ꯁꯤꯔꯦ, 9 ꯍꯦꯟꯅ ꯁꯣꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯃꯥꯡꯊꯛꯇ ꯌꯨꯋꯥ ꯍꯥꯈ꯭ꯔꯕꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯥꯈꯤꯗꯕꯅ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:50 ꯇꯥꯔꯛꯄꯗ ꯈꯪꯍꯧꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯅ ꯃꯦꯒꯅꯤꯆꯨꯗ 7.7 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯍꯥꯅ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯗꯃꯛ
ꯃꯣꯛꯁꯇ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯣꯛꯁ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯔꯛꯄꯗꯒꯤ ꯁꯣꯛꯍꯟꯈꯤꯕ ꯌꯥꯎꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯕꯤꯜꯗꯤꯡꯁꯨ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 168ꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ 900 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ 153 ꯁꯨꯔꯦ ꯑꯃꯁꯨꯡ ꯑꯁꯣꯛꯄꯅ ꯃꯤꯑꯣꯏ 900 ꯂꯣꯝ ꯍꯦꯜꯂꯒꯅꯤ ꯍꯥꯏꯔꯕꯁꯨ ꯄꯨꯡꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯄꯟꯅꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ 5ꯔꯛ ꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯅ ꯍꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯦꯒꯅꯤꯇ꯭ꯌꯨꯗ 7.7 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯋꯥ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯏꯒꯦꯡ ꯔꯤꯖꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯈꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯡꯒꯣꯟ ꯍꯥꯏꯅ ꯈꯪꯅꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯅ ꯅꯦꯄꯤꯌꯣꯗꯣ ꯍꯥꯏꯅ ꯈꯪꯅꯔꯕ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯃꯤꯌꯥꯝ ꯄꯥꯛꯇꯛꯅꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯐꯝ ꯑꯣꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯗꯂꯦꯗ ꯂꯩꯕ ꯃꯣꯛꯁ ꯑꯃꯁꯨꯡ ꯀꯤꯟꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯤꯜꯗꯤꯡ ꯑꯃꯁꯨ ꯆꯨꯝꯅ ꯀꯤꯟꯊꯔꯛꯄꯗ ꯅꯠꯇꯅ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯂꯛꯄꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛ ꯂꯨꯆꯤꯡꯂꯤꯕ ꯃꯤꯅꯣꯡ ꯂꯥꯏꯡꯅꯁꯨ ꯑꯁꯤꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯄꯨꯝꯕꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯤꯔꯛꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯦꯇꯤꯆꯨꯗ 21.93 ꯅꯣꯔꯊ ꯑꯃꯁꯨꯡ ꯂꯣꯡꯒꯤꯆꯨꯗ 96.07 ꯁ꯭ꯇꯥꯔ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯌꯨꯋꯥ ꯑꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔꯅ ꯃꯟꯗꯂꯦ ꯁꯤꯇꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 17.2 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ USGSꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯄꯤꯁꯦꯟꯇꯔ ꯑꯗꯨ ꯂꯩꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯂꯧꯕ ꯃꯐꯝꯗꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯉꯁꯤ ꯍꯥꯈꯤꯕ ꯑꯀꯟꯕ ꯌꯨꯋꯥ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯊꯥꯏꯂꯦꯟꯗꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯐꯥꯎꯕꯗ ꯌꯨꯋꯥ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯈꯤ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝꯅ ꯁꯔꯚꯤꯁ ꯇꯧꯕ ꯃꯦꯇ꯭ꯔꯣ ꯑꯃꯗꯤ ꯔꯦꯜ ꯁꯔꯚꯤꯁꯁꯤꯡ ꯊꯥꯏꯂꯦꯟꯗꯒꯤ ꯀꯦꯄꯤꯇꯦꯜꯗ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯦꯇꯣꯡꯆꯥꯔꯟ ꯁꯤꯅꯥꯋꯥꯇ꯭ꯔꯥꯅ ꯐꯨꯀꯦꯠꯇ ꯆꯠꯇꯨꯅ ꯑꯦꯖꯦꯟ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯅꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠ ꯑꯃꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯁꯨ ꯈꯨꯗꯛꯇ ꯌꯩꯊꯣꯛꯂꯒ ꯊꯥꯏꯂꯦꯟꯗ ꯁꯤꯇꯤꯗꯁꯨ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHOꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯊꯧꯔꯥꯡ ꯄꯟꯊꯗꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:50 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯦꯒꯅꯤꯇ꯭ꯌꯨꯗ 7.2 ꯌꯧꯅ ꯌꯨꯋꯥ ꯍꯥꯕ ꯍꯧꯔꯛꯂꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:02 ꯇꯥꯔꯛꯄꯗ ꯃꯦꯒꯅꯤꯇ꯭ꯌꯨꯗ 7 ꯌꯧꯅ ꯍꯥꯔꯛꯄꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯃꯦꯒꯅꯤꯇ꯭ꯌꯨꯗ 7.7 ꯌꯧꯅ ꯍꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯈꯛꯇꯗ ꯅꯠꯇꯅ ꯕꯦꯡꯀꯣꯛꯇꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯁꯤꯡ ꯀꯤꯟꯊꯔꯛꯄꯗꯒꯤ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ WHOꯅ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯉꯝꯕ ꯃꯇꯦꯡꯁꯤꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯁꯨꯡ ꯁꯥꯐꯕ ꯑꯣꯏꯍꯟꯕꯤꯅꯕ ꯊꯧꯅꯤꯖꯔꯤ ꯍꯥꯏꯔꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯪꯍꯧꯗꯅ ꯍꯥꯔꯛꯈꯤꯕ ꯌꯨꯋꯥ ꯑꯁꯤꯅ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯁꯤꯡ ꯀꯤꯟꯊꯔꯛꯈꯤꯕꯗ ꯅꯠꯇꯅ ꯊꯣꯡ ꯐꯥꯎꯕ ꯆꯠꯂꯒ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤ꯫ ꯑꯆꯧꯕ ꯂꯝꯕꯤ ꯀꯌꯥꯗ ꯃꯐꯝ ꯀꯌꯥ ꯊꯣꯛꯅ ꯆꯦꯛꯈꯥꯏꯔꯛꯈꯤ꯫ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯈꯤꯕ ꯃꯤꯌꯥꯝ ꯈꯥꯔꯥꯏ ꯈꯪꯗꯅ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯕꯨꯁꯨ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯅꯦꯄꯤꯌꯣꯗꯣꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 250 ꯔꯣꯝ ꯂꯥꯞꯅ ꯂꯩꯔꯤꯕ ꯁꯥꯏꯒꯦꯡꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯟꯈꯤꯕ ꯃꯐꯝ ꯑꯣꯏꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯤꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕꯗ ꯑꯅꯥ ꯐꯃꯨꯡ 1,000 ꯂꯩꯕ ꯌꯥꯎꯔꯕꯁꯨ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯌꯥꯎꯔꯛꯄꯅ ꯐꯃꯨꯡ ꯐꯪꯅꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯇꯥꯃꯨꯒꯤ ꯄꯥꯟꯊꯥꯗ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤꯅ ꯄꯥꯟꯊꯥꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯈꯔ ꯇꯛꯈꯥꯏꯗꯨꯅ PDFꯀꯤ ꯂꯥꯟ ꯂꯨꯆꯤꯡꯂꯛꯄ ꯀꯃꯥꯟꯗꯔ ꯑꯃꯗꯤ 2IC ꯌꯥꯎꯅ ꯃꯈꯣꯏ 100 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯟꯊꯥꯒꯤ ꯃꯐꯝ ꯈꯔ PDFꯅ ꯄꯥꯏꯁꯤꯜꯂꯦ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯅꯤ ꯍꯥꯏꯔꯤ꯫ PDFꯁꯤꯡꯅ ꯇꯥꯃꯨꯒꯤ ꯄꯥꯟꯊꯥꯕꯨ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯗꯨꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯟꯊꯥꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯈꯔ ꯇꯛꯈꯥꯏꯗꯨꯅ PDFꯀꯤ ꯂꯥꯟꯃꯤꯁꯤꯡ, ꯂꯨꯆꯤꯡꯂꯛꯄ ꯀꯃꯥꯟꯗꯔ ꯑꯃꯗꯤ ꯁꯦꯀꯦꯟꯗ ꯏꯟ ꯆꯥꯔꯖ ꯀꯃꯥꯟꯗꯔ ꯌꯥꯎꯅ PDF ꯑꯃꯗꯤ KNAB ꯄꯨꯟꯅ ꯃꯈꯣꯏ 10 ꯍꯦꯟꯅ ꯍꯥꯠꯇꯨꯅ ꯄꯥꯟꯊꯥꯗ ꯂꯩꯕ MA ꯀꯦꯝꯞ 2 ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯑꯣꯏꯔꯝꯕꯁꯤꯡ ꯑꯗꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯔꯤꯛ ꯆꯨꯝꯗꯕ ꯄꯥꯎꯗ ꯃꯤꯌꯥꯝꯅꯁꯨ ꯁꯦꯡꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯑꯃꯤꯠ ꯁꯥꯍꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯤꯒꯦꯜ ꯁꯤꯇꯤꯖꯦꯟ ꯑꯣꯟꯊꯣꯛꯈꯤꯅꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ
ꯀꯨꯝꯖꯥ 2001ꯒꯤ ꯑꯔꯥꯟꯕ ꯁꯦꯟꯁꯁ ꯃꯄꯨꯡ ꯐꯥꯅ ꯆꯨꯝꯊꯣꯛꯄꯒ ꯂꯣꯏꯅꯅ 1951ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯗꯅ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞ ꯈꯪꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯅꯕ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥ ꯑꯁꯤ 23ꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ RPI ꯑꯊꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒ ꯎꯅꯗꯨꯅ ꯀꯨꯝꯖꯥ 2001ꯒꯤ ꯁꯦꯟꯁꯁꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯀꯨꯝꯖꯥ 2021ꯒꯤ ꯁꯦꯟꯁꯁ ꯀꯨꯝꯖꯥ 1951ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ NRC ꯄꯥꯡꯊꯣꯛꯇꯨꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯀꯨꯝꯖꯥ 2021ꯒꯤ ꯁꯦꯟꯁꯁ ꯅꯤꯡꯊꯤꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ RPI ꯑꯊꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯂꯤꯒꯦꯜ ꯑꯣꯟꯊꯣꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯦꯁꯣꯔꯅ ꯍꯥꯏ ꯀꯨꯝꯖꯥ 2001ꯗ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯂꯩꯈꯤꯕ ꯆꯌꯦꯠꯅꯕ ꯀꯌꯥꯅ ꯃꯅꯤꯄꯨꯔꯗ ꯆꯥꯡ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯁꯨꯅ ꯌꯥꯎꯕ ꯆꯦꯔꯣꯜ ꯑꯃ ꯃꯍꯥꯛ ꯃꯁꯥꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯗ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯃꯍꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛ 2002ꯒꯤ ꯃꯇꯨꯡ ꯏꯟꯅ 2001ꯒꯤ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯆꯠꯊꯈꯤꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯁꯥꯒꯤ ꯍꯛ ꯃꯥꯡꯕ ꯈꯛꯇ ꯅꯠꯇꯅ ꯇꯨꯡꯗ ꯑꯆꯧꯕ ꯑꯃꯥꯡꯕꯀꯌꯥ ꯂꯥꯛꯀꯅꯤ꯫ 2001ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯑꯁꯤ ꯆꯌꯦꯠꯅꯕ ꯂꯩꯈꯤꯕ ꯁꯦꯟꯁꯁ ꯑꯃꯅꯤ꯫ ꯁꯦꯟꯁꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯅꯆꯤꯡꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯍꯦꯟꯒꯠꯐꯝ ꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯆꯥꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯀꯌꯥꯗ ꯆꯔꯥꯡꯅꯕ ꯊꯣꯛꯈꯤꯕꯅꯤ꯫ 2001ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 1991ꯗꯒꯤ 2001 ꯐꯥꯎꯕꯒꯤ ꯆꯍꯤ ꯑꯁꯤꯗ ꯒ꯭ꯔꯣꯊ ꯆꯥꯗ 21.50 ꯑꯣꯏꯈꯤꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 30.02 ꯑꯣꯏ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯀꯥ ꯍꯦꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗ 100 ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 6ꯇ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯅ ꯊꯣꯛꯄ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯏꯂꯦꯛꯇꯔ ꯇꯨ ꯄꯣꯄꯨꯂꯦꯁꯟ ꯔꯦꯁꯤꯌꯣ (EP) ꯔꯦꯁꯤꯌꯣꯗꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯥꯗ 60ꯗꯒꯤ 65 ꯐꯥꯎꯕ ꯂꯩꯕ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯆꯥꯗ 34.6ꯇ ꯂꯩ ꯍꯥꯏꯅ ꯎꯠꯂꯤ꯫ ꯃꯁꯤꯅ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒ ꯚꯣꯇꯔ ꯃꯤꯁꯤꯡꯒ ꯁꯨꯞꯅꯇꯒꯤ 34.6 ꯈꯦꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯑꯃꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ 1962ꯗꯒꯤ 1988 ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯈꯤꯕ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯅ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ 2001ꯒꯤ ꯁꯦꯟꯁꯁꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯤꯒꯦꯜ ꯁꯤꯇꯤꯖꯟ ꯑꯣꯟꯊꯣꯛꯅꯕ ꯊꯧꯁꯤꯜ ꯇꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯁꯇꯦꯝ ꯀꯥꯡ-ꯈꯣꯡ ꯆꯥꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯌꯦꯠꯅꯕ ꯀꯌꯥ ꯀꯣꯛꯅꯕ 1951ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯗꯨꯅ ꯃꯤꯇꯣꯞ ꯈꯪꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯕꯤꯌꯨ ꯍꯥꯏꯈꯤ꯫